Manipur gi miyam na flight Atongmal gi Matangda Hakthengnariba khudongchadabasing Manipur lenga ki Additional Chief Secretary Anurag Baspaina Ministry of Civil Aviation gi Secretary da Hakthengnana Paodamkhre hairi haukiba tang tarada Ministry gi Secretary na preside torga New Delhi da pangthokiba mifam amada Anurag Baspaina state asigi miyam na flight Atongmal gi Matangda Hakthengnariba khudongchadabasing adu paudamkhibani mifam aduda Imphal gi sector da service tawriba Indigo Air India Express amasung Alliance Air na flight ki Atongmal ka hena lobadagi khudongchadabasi mayongnarakpani haiba wafam Anurag Baspaina thamki hairiba airlines ki company singasina North East ki atai singdagi lauriba Atongmal asi Manipur ga yengnaragadi chada mangadagi na tarukrom hengana laure loinana Imphal sector da service tawriba airline company sing asigi flight ki masing su mamang tha October tang kun mangadagi masing hantagre haina mifam aduda Anurag Baspaina ministry gi secretary da thamki Alliance Air ge Imphal Silchar Imphal Aizol Imphal amadi Imphal Dibrugarh Imphal gi service lokthokre hairiba Imphal gi maruiba sector asida Alliance Air gi service mahausagum lehanaba Anurag Baspaina ministry gi secretary gi puning singki mifam aduda Imphal gi Bangkok fawba passenger amasung cargo flight sayolama gi manungda amurakna targana anirak service lehanabasu mahangna takshin ki hairiba sector ase industry association amasung miyam aduki matik demand tawba ama oiribani Masigidamak Akasa Air Natragana, Druk Air da Hariba sector Sige, service Taunaba Mating Bangbioma Diming Changbu Hanasu Anurag Baspaina Mipamadu da Pukaki, Nakalamaronda, State Asida, Inter-District Air Service Asi, Adukimatic Dima Lere, Maramaduna Helicopter Company Singna, State Asida, Makogi, Machine Sing, Hangana Ba, Ministry Gi Maikegi, Taxinaba Mahana Kanganki. Hoziki Oina State Asida, Helicopter Gi Service Tauriba, Pawan Hans Amasung, GVHL na machine ama khaktamak sizinari Pawan Hans amasung GVHL na service tawba samanaba route helicopter ge Atongmal asisu manade GVHL na mioi amadagi lupa lising aniga samanga lawba route Pawan Hans na lupa lising ahunga samanga lawre thawng ase ministry amasung RCS udan gi markta yanki ba wafum gi mayuktani haiba wafum sumhana phongdoki loinana kamjong senapati amadi Ukhrul district ta special case ki oina helipad amamam sanction tawnabasu Anurag Baspaina takshin ki Masiga loinana Manipur lengana taknaraga lakpa Imphal International Airport ki maming asi Virtiken Transit International Airport ta onthona ba ministry na athubada khanabiyo hainasu Anurag Baspaina memphimaduda pukatki